ꯅꯨꯡꯁꯤꯅꯔꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ꯭ꯔꯕ ꯃꯣꯏ ꯆꯦꯜꯂꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ꯭ꯔꯕ ꯌꯥꯔꯦ ꯗꯗꯥ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯅꯣꯏ ꯇꯥꯃꯣꯏ ꯂꯨꯍꯣꯡꯕꯁꯤ ꯅꯪ ꯌꯥꯎꯕ ꯅꯠꯇ꯭ꯔꯥ ꯑꯩ ꯑꯃꯦꯔꯤꯀꯥ ꯆꯠꯂꯦ ꯑꯃꯦꯔꯤꯀꯥꯗ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯅꯦ ꯃꯁꯥꯁꯤꯒ ꯆꯤꯛꯄ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯊꯥꯋꯜꯗ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤ ꯑꯆꯤꯛꯄ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯅꯪꯒꯤꯗꯃꯛ ꯈꯟꯕꯤꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯁꯦꯝꯒꯗꯕꯅꯤ ꯁꯛꯅ ꯆꯥ ꯌꯥꯄꯣꯟꯇꯦꯗ ꯑꯗꯣ ꯅꯨꯄꯤꯗꯤ ꯁꯛ ꯊꯤꯔꯗꯤ ꯀꯅꯥꯝ ꯄꯥꯝꯕꯤꯗꯧꯅꯤ ꯑꯗꯨꯅ ꯈꯔ ꯈꯔ ꯀꯦꯌꯨ ꯁ꯭ꯇꯥꯏꯜ ꯇꯧ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯣ ꯃꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯗꯅꯕ ꯀꯨꯟꯗꯣ ꯂꯩꯔꯥ ꯅꯪꯗꯤ ꯈꯪꯂꯝꯂꯣ ꯊꯃꯣꯏ ꯅꯨꯡꯗ ꯆꯥꯛꯄ ꯃꯩꯆꯥꯛꯁꯤ ꯃꯥꯏ ꯑꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦ ꯃꯇꯝ ꯂꯩꯕꯤ ꯈꯤꯕꯤꯛꯇ ꯏꯈꯥ ꯊꯥꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯧꯗꯥꯗꯣꯏ ꯁꯨꯝ ꯍꯣꯠꯅꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯩꯁꯤꯕꯨ ꯀꯔꯤꯅꯦꯅ ꯎꯒꯦ ꯅꯨꯡꯉꯥꯏꯇꯦꯗ ꯊꯥ ꯃꯇꯣꯟꯗꯅ ꯁꯨꯝ ꯇꯧꯔꯛꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯏꯆꯦꯗꯤ ꯄꯨꯛꯅꯤꯡꯗ ꯋꯥ ꯌꯥꯝ ꯂꯩꯔꯝꯃꯤꯖꯥ ꯑꯣꯏꯔꯦ ꯄꯨꯛꯅꯤꯡꯗ ꯋꯥ ꯂꯩꯔꯤꯁꯦ ꯑꯩꯔꯣ ꯅꯠꯇ꯭ꯔꯒ ꯅꯪꯂꯣ ꯅꯪꯕꯨ ꯅꯈꯨꯠꯇꯣ ꯇꯦꯛꯄ꯭ꯔꯣ ꯅꯃꯤꯠꯇꯣ ꯇꯥꯡꯕ꯭ꯔꯣ ꯑꯉꯥꯡ ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯥꯛ ꯊꯣꯡꯉꯨ ꯀꯥꯏꯅ ꯍꯣ ꯐꯔꯦ ꯐꯔꯦ ꯑꯩꯅ ꯑꯉꯥꯡ 야로야 야로 실례 뚱다 엘리뱅기 프로모션 좀 비례 너희 뭐 또 이렇게 누가 봐오는 게임도 좀 떠올리도 그기로 바바 록다운 머는가 오이버시다 라이브 ꯆꯠꯄ ꯌꯥꯗꯦ ꯂꯥꯏꯔꯤꯛ ꯑꯝꯇ ꯂꯩꯇꯦꯗ ꯅꯣꯏꯕꯨ ꯐꯣꯟ ꯄꯥꯏꯔꯤꯗꯣ ꯀꯩꯗꯧꯅꯕꯅꯣ ꯍꯥꯏꯕ ꯃꯍꯩꯀꯣꯜ ꯑꯦꯞꯁ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒꯅꯦ ꯑꯃꯨꯛꯇꯗꯤ ꯌꯦꯡꯉꯨ ꯅꯣꯏ ꯀꯣ ꯃꯍꯩꯀꯣꯜ ꯑꯁ ꯕꯥꯁꯤꯗꯤ ꯉꯣ ꯅꯩꯔꯦꯉꯣ ꯀ꯭ꯂꯥꯁ 7ꯗꯅ ꯀ꯭ꯂꯥꯁ 12ꯒꯤ ꯂꯥꯏꯔꯤꯛ ꯂꯣꯏ ꯌꯥꯎꯋꯦ ꯍꯥꯏꯕꯁꯤꯗ ꯑꯗꯣ ꯑꯩ ꯕꯣꯏ ꯀꯣꯂꯣꯝ ꯂꯩꯇꯦ ꯑꯝꯇ ꯐꯖꯅ ꯌꯦꯡꯉꯣ ꯁ꯭ꯇꯦꯁꯅꯔꯤ ꯑꯥꯏꯇꯦꯝ ꯄꯨꯝꯅꯃꯛꯅꯦ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯇꯧꯕꯒꯅꯦ ꯂꯣꯏ ꯌꯥꯔꯕꯅꯤ ꯃꯍꯩꯀꯣꯜ ꯑꯦꯞꯁꯄꯨ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯃꯍꯩꯀꯣꯜꯗꯒꯤ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯀꯥꯟꯅꯕꯁꯤꯡ ꯂꯧꯕꯤꯌꯨ
ꯆꯦꯌꯥꯏꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯕꯤꯔꯣ ꯂꯥꯛꯑꯣ ꯑꯩ ꯉꯥꯏꯔꯕꯅꯤ ꯆꯦꯌꯥꯏꯅ ꯐꯨꯕꯒꯤ ꯆꯩꯐꯝꯗꯣ ꯑꯗꯨꯅ ꯈꯨꯗꯝ ꯑꯣꯏꯗꯨꯅ ꯑꯩ ꯀꯣꯔꯠꯇ ꯋꯥꯀꯠꯀꯅꯤ ꯅꯪꯕꯨ ꯀꯣꯔꯠꯀ ꯈꯪꯕ꯭ꯔꯣ ꯍꯥ ꯑꯩꯈꯣꯏꯒꯨꯝꯕ ꯕꯤꯛꯇꯤꯝ ꯑꯣꯏꯔꯕꯤ ꯀꯌꯥꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯋꯨꯃꯦꯟ ꯐ꯭ꯔꯣꯝ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯑꯣꯂꯦꯟꯁꯦꯁ ꯑꯦꯛ 2005 ꯁꯦꯛꯁꯟ 2 ꯀ꯭ꯂꯣꯁ 8 ꯃꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯑꯣꯠꯄ ꯅꯩꯕꯒꯤ ꯆꯩꯔꯥꯛ ꯐꯪꯕ ꯌꯥꯏ ꯁꯦꯛꯁꯟ 12 ꯑꯟꯗꯔ ꯔꯥꯏꯠ ꯇꯨ ꯔꯤꯁꯥꯏꯠ ꯁꯦꯛꯁꯟ 17 and Section 18 Protection Order ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯅꯕ ꯃꯅꯤꯄꯨꯔ ꯋꯨꯃꯦꯟ ꯀꯃꯤꯁꯟ ꯂꯤꯡꯗꯨꯅ ꯃꯤꯌꯥꯝꯗ ꯂꯦꯝꯅ ꯃꯇꯦꯡ ꯄꯥꯡꯏ ꯍꯧꯔꯦ ꯑꯩꯗꯤ ꯍꯧꯔꯦ ꯏꯆꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯇꯝꯐꯥ ꯇꯦꯃꯥ ꯀꯩꯅꯣ ꯇꯧꯕꯤꯗꯨꯕꯣ ꯊꯝꯃꯣ ꯇꯔꯥꯔꯛ ꯊꯥꯏ ꯇꯔꯥꯔꯛ ꯊꯥꯏꯕ ꯑꯩꯁꯨ ꯎꯏꯌꯦꯕ